Kurumjari pumna makpu akoy ngasigi people of Manipur da lengsin biduna leire Yumkhaibam Ibomcha Meetei proprietor of Laining Solution aduga magi 10 years skill in handicraft production leiraga yamna phasa momento koigi Manipur gi oiba yamna chawthokchaningai oiba pot asi akoy public ki damakta hujik phange aina matam amada aina kananom da pot pinning ba natraga koina competition gumba tawbada prize oina pinning ba pot se hujik akoina Google tawraga Facebook ta yengba kanda changthorak pasida yamna ingonda nungai ba dagi yamna proud oiba feeling ama phawe aduna ngasi gi numit sida akoy myam khangminasi people of Manipur hairi basida daga akoy bomchana production hauki bada kamaina hauki bano aduga karamba pot nahana haurakanda magi details mayam se kitang takpiyo Kogi aina hanba haujarakpa agi product se hairagadi akogi aidi salai taret ki kanoda kogi poching je saragoina ichangsan haujaraki matamdudadi yanana aikoina sengna habada akoisu maning makhatamna panjaramba leba ama oibanina akogi lebak sigi oibasu tongan ba firan separate kogi flag lebam thoe hana khalle matamsida aina adugi kanna thigalfom tamda akogi matamsita palamba ningthau kyamgi firan amdi tongan baje aina loina u phangeba adu matam sigi matung ina olakpagi matung ina kogi youth singsina adugi miyam singsina sum pamnana siznaba ubase kogi salai teret ki firan joina uyeba matamsida adu ai isana su yamna pamjaruba salai teret haisida koiram tam sigi laiba yelongi fruits sunse loina challe hana khanjaiba edi maramdi thaina koina wari singje pajaba matamda koi ichini nawangtani koi yek taret ki koi masa masungtani haibagi adumbagi history khara ina phangjaiba sidagi aina mayam gi ju oiba pulap punsan bayaba community mayam na su yagadaba haidana aina slide red color gi firan gi oiba koi car dashboard ta thamba yaba show piece macha khara saba haweba matam sida aduga saba hawa matam sida aisu yam thajada mongda aina Facebook ki kuthang da aina page khara da advertise tawruba kanda mi singsina aina expect toramba chang dagi hena makoina hena pamaga leram haitare aidi somdadi saba bo hawdribane haje aina sum design tawraga thagatpa hawbata ngairiba matam sida adu mayam sina aina phangani ga haiba mafam kharada haijaluraga mafam sida la yam saujalambagi adumbagi matam sida le adagi aina osidi mayam yam pamnaga do adum oire hena khanbadagi aina car dashboard ki showpiece makhal manga gum puthokjaiba makhal manga sida kogi salai teret ki firan je kogi for example car mang thamba India ki flag po aru UK myam leidana ko adumai tawdana kogi oiba salai teret ki firan je ina hapchalaga mamang sida kogi do pakhang bagi papal macha gumba adagi kogi anji gumba adagi kanglasa gi saktam gumba adagi tongan ba adagi Manipur map gumba sugumba je hapaga ina hanba yamna wana haitare thoina knowledge leitaba tammuba leitaba matam sidadi kaina tawraga masi hongan ba yagani aduga kamai phajan ba yagani gaise thoina khangdri ba matam sida tawdabu ai pis yankhai ma chama sara kandadi knowledge tam leiraga through YouTube ki kuthang dagi su tongan ba idea yama phanga ganda adumaina di aina salai tere ki kano car flag ama saba hogre matam je imoinu gi mitam sai matam sida ibdo pakhang bagi mitam sai tongan ba dagi kogi indigenous ki oiba pena kogi asida su kano sai ba adumai tawra saraga koise aise adumai sabagi go asum matam masak khangbireeba Manipur da lairiba kogi department sing haitare government sector da laiba private sector da or CSO sing da laiba sector mayam sing sidagi aije masak khangbiraga makoina pamba order sing se la matungda aise moina bulk order haitare khara yamna amung saba kanda 100 200 300 ki maya da sum order sing jelakpada ai wakhalama lakibadagi hena masidi changsan bayaba business oiba koi iramdam gi su masak tak payaba adumba khongthang amani khallaga ina ngasigi Laining Solution se dumai tor haujarkebani Yamna nungai tabada hagati ngasagi akoina business model oina su aduga purpose ama serve tawbado akoina akoigi potsi mayamna pamaga thiraga leramaba potsi chana advertise tawba aidi product si laitringai da advertise tawba da order na hanjal lakiba wane baduga social media si mayamna social media da matam manghalle kaina hairaga yamna manghanbagi sulai aduga aina ucheningi si social media si a business model oina semaga masi tawbayai haina madu utpani Ibomcha gi magi experimental oina magi idea du
execute tauba haurakanda people give feedback adagi magi market the adum pame haina lairaba aduga magi ahoba haitare market ki ahoba do adu mention baduneba yamna no ngai ta bada duga products ju ahan bada salai taret ki phiran sina car gi dashboard oina mayamna adum car thoba sida koina ayam bada india da u bakanda pot atai mayam leiraga akoina market sida phangdabagi ne ba koina thamamdre de ado hojikti si leirabanina option do leibade yamna no ngai ta bada the makatana akoigi hujiki products si ahambada Ibomcha na horakpada magi products same basi yamna artistic oiba machange ko adomgi products adomasi kamaina team si kamaina tawi adoga artists sina kamaina tawbano adogi matangda kitang haibi simaru oina ngasagi concept puthok toisidi aina neba ngasagi aina haijagibdo ngasai idea ama ngasagi iramdam se nuksiba ma number 1 na change iramdam nuksira kanda akoi iramdam sigo eba thabak khara tawning adoine ba sengna habda akoi gi mood uraba mangraba ngasagi wari da wo ning bidraba posak me amane ba ai wakal sida phawra ga masitadi amaya mangda puthoga ngasagi akoi wall sida malem sida akoi sinthung na yohon gi bisine ba akoi posing se aina khanjari je samna habda hojik se akoi sida mapalam tagi mi lakpa da kangla da akoi kangla sida kangla laifam sida akoi koi ba si laknai ba lakta raga su kangla sida lakanda magi lai ba structure akoi sculpture gumba se kaimta akoi na pam ta raga su phang de ta samna habda akoi na agra da chatpa kanda akoi Taj Mahal se magi asaba replica sum phang ba yai ba ko adagi kano da Burj Khalifa chatta su magi kano tower se phang ba yai ba adagi Petronas da chatla su Petronas ki akoi twin tower asaba sum phange ba sumai dog dana akoi tourist myam se akoi su ngasagi Malaysia da chappa kan Malaysia gi oiba post Laining ye ba ngasagi boy gi oiba kano culture identity ga mari lena ba mamang da gi lera ba akoi sumai dog dana akoi oi post da su aina khanjari se ngasagi laiba main oina ai main focus se sengna ha ba da akoi sai na te ba idi maru oina idi world gi da world da focus tau jai ba idi laiba tourist sing sina akoi oi ba post masak khangbi raga akoi se kanano haibdo khangbiu haibdo ne ba ina focus tau jari sidi maru oina aina kangla da manung da leba kangla sa gi structure sculpture se sigi asaba khoi kano tau jai si sai aina ko aduduga kangla sa gumba adai khoi oiba history ga sagona raga laaba sagol kangjai se polo se kona convert tau khibani akhoi jige hogdo khibani masi khoi se hogdo khi haiba se masi foreign tourist ama khak lakpa matam da yam takning ba yam kanganing ba khoi sumain tau ba furip apikpa manipur ko ba sumaina india gi manung chana lei sumain tau dana akhoi su am pik khrabal na masi dagi sugumba sagol kangjai se wall gi power ba polo sanai se sumba di phau gi ga haiba se agi sari ba posak asina masak takning ba adagi loina na hojik lai ba akoi culture da haga su pung cholong gumba adagi even akoi oiba world amata phangba ngamdraba akoi sangai gi akoi ngasagi sculpture asugumba adagi tongan ba akoi oiba leise yol sung phangdraba hai tare ne sumu myam se ina puthok pa se taseng na pame ba atai da ai toina focus tau jati mapalam gi pot amata da ai focus tau jati ba samna haida mayam na di habi bai ba mapalam gi pot su sabe yai business from da ondhara ga di do ai gi sidi business ne ne hanbi bai mazumani tabu ai khoi isagi obi iramdam gi pothok singse masi marang kaina puthoga malem gi wol gi mahong khudimok te sin thungna yoraga akhoi masa khangbi batune ba gi pandam de aduna akhoi gi iramdam singi oiba mari laino posak haktang sa pamjai yamna phajaba wakhallon ni haibadi akoina akoigi manipur si tourist ki oina su focus tawrakanda akoigi oiba yamna unique oiba dagi horak pham haire ko ngasai panbi khre polo adagi international polo player mayam akoigi manipur da lakpiri nupi gi team nupa gi team adagi atai tourist ki oiba pham laaga su akoina mi amana lakpa kanda akoina mi gi lamda chatluraga akoisu adum momento habasi puningba mafam dugi memory oina puningba du akoina masigi products akoida lakpa manipur da lakpa foreigner natragana india gi mafam matai dagi oirasu any lakpa sida moigi da yamna high quality oina integrate oina masigi pots ki moina ubada memory oina pugidoini aduga pot si pugra kanda magi living room sida thamagadi masi conversation oirakadoine ba oh masi kadai dagi no ni masi polo se kamaina hudo kupano so it's a very very good concept and also much needed aduga mayam na sungai nara
ga layramaba product ni haina haijage aduga akoina product si khara lakhacharaga hujik ujari ko background da ado khara adum focus tawraga akoina polo gi ure dagi akoi pena gi ure ado masigi production haiba tare ko masigi detail tang haibi yumagi sabagi process adagi masida kuchang bagi process adagi ngasagi product khara khangkat laga khara share tawbi Hoi. Hauji kaina koina quality lainaba haidi pose hojikti koina confirm oina je puthokpa yare khanga ganda sara aba pot ama oireba chahi se yam salabani na aduna hojikti amu phajabaga loina na koigi quality product om doina lakpa haidi pose kai roidaba te oidaba kuina chatkadaba machu chamtharoidaba aduga mina je gi yengbada pamgadaba attraction laigadaba ko yam attractive oigadaba pot adom doina focus tawchareba ina puthoi pot singse samna haida koigi pena je sa matamda matam je changeba maje saring da piece amani khaksu sabe yadaba ko akoigi sida changi je koigi asengba pena dudagi structure si logjaraga akoina magi kaini chaisingumba chaising hai ko kano tawgi je adagi chaisingumba ma yot kumba je koina saida phangba material na phangi magi yam nungai bamna mai sana khonabada sagi material na marang kaina pena saba ngamba dugumba posak ama oeba tawdabu hanadi koina quality maintain tawba ngamdaba haitare pose kuira kanda manchalaga yam phajadaba adagi kano aduma fix tawba ngamdaba ado hojikti adumakti oidraba hojiksina khogi posting quality laina ma palam da su puba yana mong da koina acrylic cover ga tawsala ganda ngasagi kai dana mong da wakal je thadara ga haitare ne adagi hek yeng bada sumina ngasai standard kano product oina usu urabane haije unabagi su koina aduma idea kha thadara matungda pena macha sing sidi khoi saidagi phange tawtabu koina resin gumba fiber gumba sage pose mass production oina tawge khalakpa mi kuptadi saida phangda pot khra layeba koi resin gumba se mapalam di kha cheleba akoi wood carving sidi sai una khatang me tabu matam changbani na costing je ma maman je wang da ya deba khoina polo ma sawal kangje ma hakda 3 to 4 days kumba admaina complete haidi admaina chang mo yae ba ko ma je complete taiba khot polo ra kanda aduga khoi resin gumba sidi magi masterpiece am ka hana khoi special am khak sab loedana aduga silicone gumna block am lokthok piraga khoina mapalam dagi chenba resin sina hairaga akoi mass production tawbane ba aduna amung sabada 100 to 200 pieces saba ngame adu matam budi khoina 100 kumba 50 gumba complete ocean ba kanda 10 days kumdi changeba aduga magi painting adagi tongan ba section neba akogi makhong sabasena makhong sum sadune ba khoisi lebe staff singse aduga lai sami sina lai sum sajadune aduga acrylic pa sina acrylic adu tongan ba section sing sum thada complete tawko 10 days te sum changeba aduga hojik ki oine am ngai amna khogi bamboo gi product singse bamboo gi product marang kaina khogi north east da su marang kaina su phangi aduga manipur da su bamboo se adugi mitik marang kaina phangi aduga bamboo se fajana treatment tawbe bamboo gi product myama puthoi mamang da su adu hojik se lockdown lairubogi khogi customer su sungwar pa aduga program gumba kai gumba se tawna tabani kitang han bana maram bamboo product se loyu dagi saba ngamde khoi kitchen gumba kai gumba yamna ahong mamanda mi amada lupa kun da kunthra daga phangan bangamba adumba bamboo gi kitchen ga saeba aduga tongan ba pen stand gumba not only ai si craft kaktang natana tongan ba office ta thamba yaba sina ba yaba posak sum yam puthoeba asagi pen stand bo arju phajaba khoi gi ba mayek se hapchaledana kan engraving ga tawthoga atumai tor puthoe aduna bamboo gi product simadi marang kaina puthokpa yare number 2 da wood ki production marang kaina puthoe tawbudabu khoi gi fiber gumba product sida ina kolkata dagi chelaga adumai tor khadi mateng oinarga sai okay habedi masi akoi gi product sina akoi gi lamgi oiba resource sisu use tawre aduna indirectly nangi team gi employment da natana akoi gi resource pu puthokpiri ba bamboo haigadra natraga wood haigadra adugumba dasu yamna kanaba kano oire macha changbanina aduga hujiki production center sina kadai da oibi bano aduga teams kayamna chawbi aduga adugi matang da kitang haibi hauji ki oina lai sidi sengna habada ai khogi workset se khra pen daba ngasagi chawkhalakpana matam maram oiraga aigi workset se chawthokningakpa ngasagi financial problem lei haitare chawkhalabani na ko hana chawdringa dadi thoina problem te adu workset ka pulamna store showroom se hauji kongba wangkhai tokpam laikai haina su khangnei loina na kongma nandaibam laikai gi lambi chatpa lambi gi singjamai juta gi lambi haitare
Wangkhai Tokpam Lekai gi Singjamai Road haina khangnaiba sigi mafam sidadi leire tawdabu lekai je kitang takpata kitang chamamnaba moi hek opposite na Nandibam lekai se leiduni aduga aigi leiba size na Wangkhai Tokpam lekai da leiba ko adu hek khwai khangbadi Kongba Singjamai Road hairaga di sum khangta khangeba ko aduna hojiki mafam lei sisu mafam di sum chai chadabadi nate adubu hojik leiba workset se pikpana maram oraga aigi mi se thabak yamna suba yadabna maram oraga yum da putharaga artist sing se suba yawnai hojiji ki oina sida chandabna maram oraga adu modern hojik yam kana di ai thambadi ngamdri salary da thamba yauri aduga mai ka ngasagi posting je sablo raga adugi charges piraga mi 10 muktang suri hojiki oina di 10 sinadi taseng ne kondi konadrabane ba igi je ngasagi thabak chilap kanda di bug order department ngi pisa ma chani chohung mala kanda di moya wana moina sum honaraga dingam meba aduna hojik lai problem habu aingonda workset ki problem lai loinana thabak se chawthok ningi manipur gi na masak tak pa yaba adugumba pot so oibanina aina aduma hajani yamna nangai aigi haugalakpada hojik 10 people oiraga su 10 people sigi work sina different creative oiba pot mayam si puthorakpani ado masidai sida ngasagi production sida khutchangba pot natragana mass production oina tauba khara automatically tauba adugumba example khara pibi khutna mak semba tabiri tadre anta repeat tabi se anta silent lagi habedi ngasagi woodwork ki thabak adagi khut changba pot se yaurak panina magi pot ama semakpada magi pricing siga magi khut changbagi effort to adugi mayam da mayam khangmina na ba product khara lokhat piraga adugi share tawbi haijariba hoi han bada khoi gi wood ki product sidi sengna bada wood khaktana sum haaga ma se khoi diagram ama yek tho kan da haaga haktuine ba khoi sida manipur da di achauba machine je low na bodi yaram ba ya sidi lowdri ba 3D CNC engraving adagi CNC router ga nem lai ba khoi u gi hoje kanom sa ga ba kan da khoi 3D haiba mana sum computer yek tho kan da irai laina sa ba ngam ba gi process मैम थोक लेबा जिकते अदुमा पु मदु यामना तांग हिबा मेचिन ओय लाख 15 कुन gi mya da laiba haiba mechin singje madumakti hauji hauji ki ona khoi manipur da laiba buti yauna male aisu thengna tadi tare adubu asumai tawdana khoi gi culture tradition gi pot myam saba sidi thengna dri adubu ai wakhan di khala mesi lai siraina adubu masi lai da bai maram se kaino kana khoi sida laiba artist myam makut hairo myam singsu suma mechin se lakhraga di moise hing boy waraka doineba aduna sumai concept sumu thadok charaga aina ngasai makut masa haiba singsidam komu loina jaraga makoida sahale aduga moina sabagi kuchuman je sengna habda wood se numit nini gum humni gum changba sidi asum 1000 gi mathakta makoina charges loweba posak amada ado design se buti aina piraga su ko adagi material se jo aina piraga su ngasagi artist ki ngasagi khwaidagi tangna chatpa charges chatpa se wood carving se khara tangi hai tare ma se posak tu gi matam changwi matungina 4000 pba 10000 pba ba amada adugo mo akoina ngasagi sida mu tongan ba akogi kaino da mu staff amung thadaraga magi phaja thokna ba glass kumba adagi makhong guma tongan mu pai duine ba tongan bane mi aduna mogi mu makhong pai riba ngasagi base pai riba siga glass pai sigi su tongan mu paisa mu sai ba salary de leiba su yawe aduga kaino to bu su yawe magi sabu lor kuda aduma ina paisa bi thoku su yawe ba aduna wood working haidi wood carving to riba kangu sing si paisa khara wange aduga ani subada akogi resin casting to riba singse resin casting to ri mass production oina masterpiece ama tang saba loraga adudagi block lokthokpani na moisina kano je akogi charges se khara mu neme mokoisina maramdi khoi se material um do in chatpa masina mo material se kg da adagi khoina lowi se 1700 2000 maya da sum kg da loweba aduna material um do ina pathoraga ni ole khoina aduna inchi mari gumba inchi manga gumba wangwa pose resin da de khoina 500 600 maya da taisum thaba yare haidi silicone ga hairaga kholaga adagi painting phajana tawlora kanda finishing je phajana acrylic ko polora kanda koina 600 sai dagi di hawi starting je adubu khut changi gi pot phajari mamandi ang wange ba laiba posing si bude aduga yam ka hena hojikti aina su investment su ngam dabanina koina posing se yam dra 5 to 10 piece mutang koina stock tau jaraga thameba kana gumba department mo mangjona na lakta raga di haiba mo khoide advance mung loraga akoina mu sabanina ngasagi artist sing su mo khoide wa ba mo khak lai bai tare
ngasagi aina singdoi sidi moida si saro na haidu sidi piece manga tarang tane ba sahan doije saba kanda ngasagi order se laktragadi ngasagi paisa se moida phangbugi changdi khara wa bai tare tongan tongan ba sari ba missing se adu salary da lei sing sidi sum nuai haide moi chang amda sum leire ba aduna pulap bug order lakhragadi lakre adubu yamna laibak famna igi siti chang amda lai hojik se lepa naidre lepa ji naidre haitare ngasi piece ngarang na hanta piece humfu gumba humdra gumba order lakiba khogi pena gumba se adui matungda sum 30 gumba ngarang na hanung laeba sumai tawraga pot se sung leptre haitare aduna hana chahi mamang chahi dadi khara sum waram me haitare ado handak chahi ma sai bo da phajana market se yam phajana ai mai pa haitare loinana khoina lockdown lakhi dagi kitang amuk down chalure aduga hojik lockdown je kitang komthorok padagi am kamu mayam se thabak ingkhang phajan suraga order program ga je sum tawkhanak padagi order je khara phajana lai aduna artisting se hojik laiba bamboo gi laiba moi phajan sari aduga bamboo je sum tange akhogi kangla gate kuma kai kuma sa lor ko da sum maman sum wange moi sum haidi khut changmani na haitare ne loinana wood working tawriba sing aduga resin tawriba sing asum changset amada di phange aduga salary phangdaba sing sinamu khogi salary tongan ba thabak hai kitang nem ba thabak lom doina pa hele haitare habati khoigi huju ki covid ki situation se lairaga su product ki demand de adum lai adum nadi oiraga salaried oidaba artist mayam nadi order la akanda da phangbani na magi financial security gi keno dudi laitaba salary oina ado mayam yengbiriba pumna maknasu any event laiba dagi mingonda akoina gift tongningba da soidana yengbiu Laining Solution gi product mayam si phasana artist mayam khomjala kanda plan tawraga phasana processing tawraga lairaba pot si akoina hujikti public responsibility haiba tare ko akoi mayam khangminara kanda akoina gift kumba tongning ba natragana any event sin bakanda akoina prize oina pi bagi product asi khanbinabagi damakta akoina request tawjari aduga matang asida Ibomcha da aina khangjaningi si products se karambana khwaidagi hena chatli aduga lauriba mi haibatare ko customer si ayamana manipur dagi oibra natragana mapangi lamdagi oiragana karamba product na moina hek hamba changakpada lawi adugumbagi kitang share tawbi ahanbada khoi swai gi oina khoi locality haitare ko khogi khoi ramdam sigi manipur gi oba mi singna laagna haidi season na ba khoi salai ga mari lena ba khogi pothok singja ayamana moyam pame samna da car dashboard ta thamna ba showpage mayama khogi lining laishon ga mari lena na sajari posa silai ga ne ba aduga khogi outside gi somda outside gi mi laktara di leidoi singse kitang atang ma pot lom da lei haibadi sagol kangjai gumba sangai gumba adi kangla gate gumba puba ya base akogi department juga mari lena laktoi ne moise department na posting je singa kanda samna habda akogi department manipur university higher university da program ama tawdore ba mapalam da mi laktoi taragadi university mi laaga pose leidori singse sagol kangjai khogi oiba masak takpa ya ba posak singse mamandi khra wangi moi singse masak takpa ya posing si oina moina leiba aduga foreign tourist lakpada yamna nungai nungai basu yam yawe seng habada sida khogi polo women polo toba matam dasu khogi USA gi team gaje sila aga yamna thawai yauna khoina seng na sticker haje kemta kaisu leita pot ne ba khogi sticker sida nami ba lai mayak yam lai ba khogi pafal gi salai gi tongan tongan mayak yam gase moi yam thawai ta na ga pulap ka leira ga moi party ge do chatki bagumba yam thajada mongda khogi salai tere ge flex se card thamna base sibo bo yam thawai tana leiraga ma ada chatlaga hapu doini ma gaida hapu doini ga hana yam fajan legi bu yawe ba ai ju penman bagi ngasagi paisa ga je discount ga tok thoga moi yam harauna ga pi gi yam yawe ba ado thajada mongda akoina expect tok mongda ga leiba posing se moina yam pamna lei haitare ado maru oina ngasagi chena hangbiriba ngase karma potna hena leigi haise hauji hauji kana di akoina sari ba sida main oina mine hek changpada focus tawgadaba haitare ne asugumba thami posak pena amadi fajana marang kaina su lei stock se aduga fajabu yam fajare ai sida lei se aina khanjabada ko aina sabina habna to ko ado pena asimati fajana common oina su longnai haitare ani subada akogi sagol kangjai ji masak takpa yaba
ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒꯤ ꯃꯁꯛ ꯇꯥꯛꯄ ꯌꯥꯕ ꯁꯒꯣꯜ ꯀꯥꯡꯖꯩꯁꯤꯃ ꯐꯖꯅ ꯂꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯦꯅꯤꯃꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏꯁꯤꯕꯨꯁꯨ ꯐꯖꯅ ꯁꯨꯝ ꯂꯧꯏ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯤꯗꯤ ꯐꯖꯅ ꯂꯧꯏ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯉꯁꯥꯏꯒꯤ ꯁ꯭ꯇꯣꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯐꯨꯡꯒꯥ ꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯩꯅꯣꯗꯁꯨ ꯌꯥꯝ ꯁꯥꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯍꯥꯟꯅ ꯃꯌꯥꯝꯅ ꯇꯥꯕꯤꯔꯦ ꯃꯌꯥꯝꯅꯀꯣ ꯈꯝꯕ ꯊꯣꯏꯕꯤꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯁꯛꯁꯤꯡꯁꯤꯁꯨ ꯁꯨꯝ ꯁꯥꯕꯗ ꯁꯨꯝ ꯂꯧꯋꯦꯕ ꯃꯥ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯁꯛ ꯇꯥꯛꯄ ꯌꯥꯕ ꯑꯩꯅ ꯍꯥꯏꯖꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯉꯩ ꯂꯣꯏ ꯅꯥꯏꯗ꯭ꯔꯦꯕ ꯁꯦꯡꯅ ꯍꯥꯏꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯦꯟ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯖꯕ ꯑꯗꯨꯒꯨꯝꯕ ꯂꯝ ꯑꯃꯅꯦꯅ ꯈꯟꯖꯩꯕ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯏꯉꯩ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯄꯣꯠꯁꯛ ꯑꯃꯅꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯋꯥꯔꯤꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯄꯥꯔꯣ ꯀꯩꯗꯧꯏ ꯁꯥꯒꯠꯂꯛꯑꯒ ꯂꯣꯏꯅ ꯁꯥꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯄꯣꯠꯁꯤꯡꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯁꯨ ꯁ꯭ꯇꯦꯠ ꯒꯦꯝ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯌꯦꯜꯍꯧꯒꯤ ꯁꯥꯟꯅꯕ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯑꯃ ꯂꯩꯔꯝꯃꯦ ꯀꯥꯡ ꯑꯃ ꯂꯩꯔꯝꯃꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯍꯥꯏꯅ ꯁꯨꯝ ꯃꯄꯥꯟ ꯂꯝꯗ ꯃꯤ ꯂꯥꯛꯄꯗ ꯑꯩꯈꯣꯏꯁꯨ ꯁꯤ ꯂꯩꯖꯩ ꯍꯥꯏꯅ ꯇꯥꯛꯇꯣꯏꯅꯦꯕ ꯃꯤꯁꯤꯡꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯤꯁꯨ ꯁꯥꯔꯒ ꯊꯝꯃꯦ ꯀꯅꯥꯒꯨꯝꯕꯅ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤꯁꯦ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯊꯥꯡꯁꯥꯡꯁꯦ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯁꯣꯛꯅꯔꯝꯕꯒꯤ ꯁꯛꯇꯝ ꯍꯥꯏꯇꯥꯔꯦ ꯂꯥꯟꯃꯤꯒꯤ ꯁꯛꯇꯝ ꯑꯁꯤꯐꯥꯎꯕꯗ ꯁꯨꯝ ꯃꯈꯣꯏꯒꯤ ꯃꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯑꯒ ꯃꯣꯏ ꯂꯩꯌꯦꯕ ꯑꯣ ꯅꯣꯏꯒꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯕ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯒ ꯍꯥꯏꯔꯒ ꯑꯗꯣ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯅ ꯇꯨꯔꯤꯁ ꯒꯥꯏꯗꯇꯨꯅ ꯉꯁꯥꯏꯒꯤ ꯁꯦꯡꯅ ꯃꯌꯦꯛ ꯁꯦꯡꯉꯝꯗ꯭ꯔꯒꯁꯨ ꯁꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯋꯥꯈꯜ ꯑꯃ ꯐꯥꯎꯕꯗꯣ ꯑꯩꯒꯤ ꯁꯤꯗ ꯂꯥꯛꯀꯥꯟꯗ ꯃꯥꯅ ꯁꯥꯔꯝꯃꯤꯁꯤꯡꯁꯦ ꯃꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠ ꯉꯥꯛꯇꯅꯤꯅꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯁꯤꯒꯤ ꯁ꯭ꯇꯣꯔꯁꯤꯗꯗꯤ ꯇꯣꯉꯥꯟꯕ ꯂꯝ ꯑꯃ ꯁ꯭ꯇꯦꯠ ꯑꯇꯣꯞꯄꯒꯤ ꯑꯝꯇ ꯍꯧꯖꯤꯛꯐꯥꯎ ꯌꯥꯎꯗ꯭ꯔꯤꯑꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠ ꯈꯛꯇꯪ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯍꯦꯛ ꯆꯪꯕꯗ ꯋꯥꯈꯜ ꯑꯃ ꯐꯥꯎꯋꯦꯕ ꯃꯈꯣꯏꯗ ꯁꯤ ꯂꯩꯔꯝꯃꯤꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯣ ꯃꯣꯏꯅ ꯈꯪꯉꯦꯕ ꯁꯤꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯥꯟꯃꯤ ꯑꯃꯒꯤ ꯁꯛꯇꯝ ꯉꯁꯥꯏ ꯂꯥꯟ ꯊꯦꯡꯅꯔꯨꯕ ꯂꯥꯟꯃꯤ ꯑꯃꯒꯤ ꯁꯛꯇꯝꯒ ꯁꯨꯝ ꯁꯥꯔ ꯊꯝꯀꯥꯟꯗ ꯃꯣꯏꯅ ꯃꯃꯜ ꯇꯥꯡꯉꯁꯨ ꯍꯨꯟꯅꯗꯕꯤꯗ ꯁꯨꯝ ꯂꯩꯔꯒ ꯆꯠꯂꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯃꯤꯒ ꯂꯩꯕꯒꯤ ꯁꯨꯃꯥꯏꯅ ꯈꯦꯠꯅꯕꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯅ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛꯀꯤ ꯂꯥꯏꯅꯤꯡ ꯁꯣꯂꯨꯁꯟꯒꯤ ꯐꯦꯁꯕꯨꯛ ꯃꯌꯥꯝ ꯌꯦꯡꯈꯠꯄꯤꯌꯨ ꯁꯣꯏꯗꯅ ꯆꯪꯉꯒ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯃꯁꯤꯗ ꯌꯥꯝ ꯐꯖꯕ ꯄ꯭ꯔꯗꯛꯁꯤ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ ꯐꯣꯇꯣꯁꯤ ꯑꯩꯅ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯆꯠꯊꯕꯗ ꯌꯦꯡꯉꯨ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯕꯣꯝꯆꯥꯅ ꯇꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯆꯪꯉꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯔꯦꯂꯦꯚꯦꯟꯠ ꯑꯣꯏꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯚꯦꯔꯥꯏꯇꯤꯁꯦ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯣꯠꯁꯤ ꯚꯦꯔꯥꯏꯇꯤ ꯂꯩꯔꯕꯅꯤꯅ ꯈꯟꯕꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅꯤ ꯑꯩ ꯐꯣꯇꯣ ꯈꯔ ꯐꯣꯀꯁ ꯇꯧꯖꯔꯛꯀꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯃꯁꯤ ꯑꯣꯏꯔꯝꯒꯅꯤ ꯈꯨꯠ ꯆꯪꯉꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯃꯁꯤ 2018ꯒꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯈꯔ ꯀꯩꯅꯣ ꯑꯅꯧꯕꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡꯁꯦ ꯁꯤꯒꯤꯁꯤꯅ ꯄꯦꯅꯥꯗꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯇꯤ ꯁꯔꯠ ꯈꯔꯁꯨ ꯎꯖꯩ ꯑꯗꯨꯒ ꯇꯤ ꯍꯣꯏ ꯍꯣꯏ ꯁꯔꯠꯁꯤꯁꯨ ꯑꯗꯨꯝ ꯇꯧꯕꯤꯕ ꯍꯣꯏ ꯑꯗꯨꯒꯤꯁꯨ ꯃꯈꯥ ꯇꯥꯖꯔꯛꯀꯦ ꯍꯣꯏ ꯇꯤ ꯁꯔꯠꯀꯤ ꯃꯇꯥꯡꯁꯤꯁꯨ ꯇꯤ ꯁꯔꯠꯀꯤ ꯁꯤꯗ ꯎꯕꯤꯔꯦ ꯑꯔꯥꯝꯕꯥꯏꯒꯤ ꯄꯤꯛꯆꯔ ꯑꯃ ꯌꯥꯎꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯃꯆꯨꯒꯤ ꯐ꯭ꯂꯦꯛꯀꯤ ꯇꯤ ꯁꯔꯠ ꯌꯥꯎꯔꯦ ꯌꯥꯝꯅ ꯗꯤꯐ꯭ꯔꯦꯟ ꯚꯦꯔꯥꯏꯇꯤ ꯂꯩꯕꯤꯔꯦ ꯑꯗꯒꯤ ꯁꯤꯗ ꯉꯁꯥꯏꯒꯤ ꯍꯥꯏꯕꯤꯔꯤꯕ ꯀꯁꯇꯃꯥꯏꯁ ꯇꯧꯔꯒ ꯍꯦꯄꯤ ꯇꯤꯆꯔꯁ ꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯥꯏꯅ ꯑꯗꯨꯝ ꯀꯁꯇꯃꯥꯏꯁ ꯇꯧꯕ ꯄꯣꯠ ꯍꯣꯏ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯩꯔꯦꯕ ꯑꯗꯒꯤ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕ ꯀꯤꯆꯦꯟ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯄꯣꯠꯁꯤ ꯄꯨꯕꯗ ꯂꯥꯏꯅ 10 ꯀꯨꯟꯃꯨꯛ ꯍꯥꯞꯄꯒ ꯑꯩꯈꯣꯏꯅ ꯃꯤ ꯎꯅꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯄꯤꯅꯤꯡꯉꯒꯁꯨ ꯃꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯃꯦꯖ ꯎꯔꯤ ꯁꯒꯣꯜ ꯀꯥꯡꯖꯩ ꯑꯗꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯦꯅꯥꯒꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤꯅꯤ ꯍꯥꯏꯅ ꯇꯥꯛꯄꯗꯨ ꯑꯗꯣ ꯃꯁꯤꯗ ꯃꯣꯗꯦꯜ ꯑꯣꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯃꯤ ꯑꯣꯏꯕꯤꯕ꯭ꯔꯥ ꯑꯩꯅ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯀꯣꯔꯤꯌꯟꯒꯨꯝꯕ ꯃꯥꯜꯂꯤ ꯆꯨꯝꯕ꯭ꯔꯥ ꯑꯩ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ
ꯍꯥꯏꯗꯤ ꯀꯩꯅꯣ ꯉꯁꯥꯏ ꯆꯥꯎꯗ꯭ꯔꯤꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯂꯥꯏꯅꯤꯡ ꯁꯣꯂꯨꯁꯟꯒꯤꯗꯃꯛꯇꯤ ꯁ꯭ꯋꯥꯏꯗ ꯃꯣꯗꯦꯜꯒ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯔꯨꯔꯒ ꯑꯃꯨꯛ ꯇꯧꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯅ ꯍꯦꯛ ꯄꯥꯝꯒꯗꯧꯕ ꯃꯑꯣꯡꯗ ꯁꯨꯝ ꯗꯤꯖꯥꯏꯟ ꯈꯔ ꯁꯦꯝꯖꯕꯅꯦꯕ ꯑꯗꯣ ꯁꯦꯝꯕ ꯀꯥꯟꯗ ꯌꯥꯝꯅ ꯄꯥꯝꯅꯩ ꯌꯥꯝ ꯊꯤꯅ ꯁꯤꯌꯔ ꯌꯥꯝ ꯇꯧꯋꯦ ꯁꯤꯌꯔꯁꯨ ꯌꯥꯝꯕꯅꯦ ꯑꯗꯨꯒ ꯀꯃꯦꯟꯁꯨ ꯌꯥꯝꯅ ꯇꯧꯕꯅꯤ ꯀꯃꯦꯟ ꯐꯥꯎꯕ ꯑꯃꯐꯥꯎ ꯍꯟꯕ ꯉꯝꯗꯦ ꯁꯦꯡꯅ ꯍꯥꯏꯕꯗꯀꯣ ꯑꯗꯒꯤ ꯇꯤ ꯁꯥꯔꯠꯀꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯖꯒꯦꯕ ꯇꯤ ꯁꯥꯔꯠꯁꯦ ꯑꯩꯗꯤ ꯇꯧꯖꯗꯦꯕ ꯇꯤ ꯁꯥꯔꯠꯁꯦ ꯑꯩꯒꯤꯁꯤꯗꯤ ꯃꯔꯤ ꯂꯩꯅꯗꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯀꯩꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄꯦꯟꯇꯤꯡꯁꯤꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯛ ꯇꯥꯛꯄ ꯌꯥꯕ ꯃꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯄꯦꯟꯇꯤꯡꯅ ꯁꯛ ꯇꯥꯛꯄ ꯌꯥꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯁꯥꯕ ꯈꯛꯇ ꯅꯠꯇꯕ ꯑꯩꯈꯣꯏ ꯁꯥꯕꯔꯣꯝꯗ ꯈꯤꯇꯪ ꯋꯥꯔꯛꯀꯗꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯒꯤ ꯒ꯭ꯔꯥꯐꯤꯛ ꯗꯤꯖꯥꯏꯅꯔ ꯑꯍꯨꯝꯅꯦꯕ ꯂꯩꯔꯤꯁꯦ ꯒ꯭ꯔꯥꯐꯤꯛ ꯗꯤꯖꯥꯏꯅꯔꯁꯦ ꯃꯣꯏꯗ ꯀꯟꯁꯦꯞ ꯊꯣꯏꯅꯕꯨꯗꯤ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯔꯤꯁꯤ ꯂꯤꯔꯒ ꯋꯥꯔꯤꯒꯁꯦ ꯇꯥꯍꯜꯂ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤꯀꯣ ꯅꯣꯏꯅ ꯌꯦꯛꯇꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯗꯧꯕꯅꯤ ꯊꯥꯏꯅ ꯁꯨꯃꯥꯏꯅ ꯄꯥꯏꯔꯝꯃꯤ ꯑꯔꯥꯝꯕꯥꯏ ꯍꯥꯏꯁꯤꯅ ꯁꯤꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯦ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯁꯤ ꯀꯟꯁꯦꯞ ꯄꯨꯊꯣꯛꯑꯣ ꯑꯩꯈꯣꯏꯗ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯌꯦꯛꯊꯣꯛꯑ ꯃꯇꯨꯡꯗ ꯇꯤ ꯁꯥꯔꯠꯁꯦ ꯁꯨꯃꯥꯏꯅ ꯅꯝꯖꯦꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯀꯜꯆꯔꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯉꯥꯛꯇ ꯑꯣꯏꯌꯦꯕ ꯑꯩꯅ ꯄꯨꯊꯣꯛꯇꯣꯏꯁꯤꯡꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯔꯇꯨꯟ ꯑꯗꯨꯗ ꯑꯝꯇ ꯌꯥꯎꯗꯕꯅꯦꯕ ꯖꯁ ꯀꯥꯔꯇꯨꯟ ꯀꯦꯔꯦꯛꯇꯔꯗꯤ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯁꯛ ꯉꯥꯛꯇꯪ ꯉꯁꯥꯏꯒꯤ ꯏꯔꯝꯗꯝꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯁꯛ ꯉꯥꯛꯇꯅꯦꯕ ꯑꯩꯅ ꯄꯨꯊꯣꯔꯛꯇꯣꯏꯁꯦ ꯑꯗꯨꯅ ꯃꯇꯝꯁꯤꯒꯤ ꯏꯍꯧꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯥꯟꯗ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯉꯁꯥꯏ ꯇ꯭ꯔꯦꯟ ꯑꯃꯈꯛ ꯂꯩꯔꯝꯗꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯤ ꯁꯥꯔꯠꯀ ꯅꯝꯃ ꯈꯣꯠꯂꯒ ꯌꯣꯟꯕꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯊꯣꯏꯅ ꯂꯩꯅꯔꯝꯗꯦꯕ ꯑꯩꯅ 2000 ꯉꯁꯥꯏ ꯍꯧꯒꯠꯂꯛꯄ 16 17 ꯁ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯄꯦꯟꯇꯤꯡꯁꯦ ꯌꯦꯛꯄ ꯍꯧꯋꯦꯕ ꯄꯦꯟꯇꯤꯡꯁꯦ ꯌꯦꯛꯄ ꯑꯉꯥꯡꯁꯤꯗ ꯍꯧꯍꯜꯂꯒ ꯉꯁꯤ ꯇꯤ ꯁꯥꯔꯠꯁꯤꯗ ꯈꯔ ꯅꯝꯊꯣꯛꯄ ꯍꯧꯕꯅꯦꯕ ꯑꯗꯩ ꯁꯨꯝ ꯅꯝꯊꯣꯛꯄ ꯍꯧꯔꯛꯄꯗꯒꯤ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯑꯩꯅ ꯍꯦꯛ ꯄꯨꯊꯣꯛꯄ ꯄꯤꯛꯆꯔ ꯑꯃꯅꯤ ꯂꯩ ꯌꯥꯝ ꯚꯥꯏꯔꯦꯜ ꯑꯣꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯊꯣꯏꯕꯤ ꯊꯥꯡ ꯄꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯃꯤꯅ ꯄꯥꯝꯅꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯤ ꯁꯥꯔꯠꯁꯦ ꯌꯣꯜꯂꯦꯅ ꯈꯪꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏ ꯌꯦꯛꯄ ꯒ꯭ꯔꯥꯐꯤꯛ ꯉꯁꯥꯏꯒꯤ ꯗꯤꯖꯤꯇꯦꯜ ꯄꯦꯟꯇꯤꯡ ꯇꯧꯕ ꯍꯩꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯃꯣꯏ ꯑꯥꯏꯗꯤꯌꯥ ꯑꯃ ꯊꯣꯛꯂꯛꯈ꯭ꯔꯦꯕ ꯃꯁꯤꯃꯛ ꯌꯥꯝꯅ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯦ ꯍꯥꯏꯅ ꯈꯟꯖꯩꯌꯦꯕ ꯃꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯀꯩꯁꯨꯝ ꯂꯩꯇꯦꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯐꯪꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯅꯍꯥꯁꯤꯡꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯏꯗꯤꯌꯥꯁꯤꯡ ꯑꯩꯒꯤ ꯃꯇꯧꯕꯨ ꯇꯝꯕꯕꯨ ꯑꯣꯏꯔꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯁꯦꯞꯁꯤꯡ ꯄꯨꯊꯣꯛꯄꯤꯔꯒ ꯃꯉꯣꯟꯗ ꯍꯩꯔꯤꯕ ꯃꯍꯩꯁꯤꯡꯁꯦ ꯄꯨꯊꯣꯛꯑꯒ ꯁꯦꯟ ꯇꯥꯟꯕꯤꯔꯣ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯃꯤꯄꯥꯟ ꯇꯥꯡꯗꯅꯕ ꯑꯩꯈꯣꯏꯅ ꯃꯤꯄꯥꯟ ꯇꯥꯡꯉꯤꯁꯤꯗꯤ ꯊꯕꯛ ꯂꯩꯇꯕꯒꯤꯅꯤ ꯇꯤ ꯁꯥꯔꯠ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯃꯥꯅꯦ ꯁꯦꯠꯅꯔꯤꯕ ꯃꯥꯅꯦ ꯑꯉꯥꯡ ꯃꯌꯥꯝꯅ ꯁꯦꯠꯄꯁꯤꯗ ꯍꯣꯏ ꯑꯩꯈꯣꯏꯅ ꯁꯦꯠꯄꯒꯤ ꯏꯃꯦꯖꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯇꯨ ꯁꯦꯠꯂꯛꯑꯒꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯡꯁꯤꯕ ꯃꯥꯅꯦ ꯅꯨꯡꯉꯥꯏꯕ ꯃꯥꯅꯦ ꯍꯣꯏ ꯄꯣꯛꯄꯗꯨ ꯑꯥ ꯑꯗꯨꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯍꯣꯏ ꯁꯨꯝꯁꯨ ꯂꯩꯔꯦ ꯑꯥ ꯃꯁꯤꯗ ꯌꯥꯝ ꯐꯖꯕ ꯑꯔꯥꯝꯕꯥꯏꯒꯤ ꯑꯦꯟꯁꯤꯌꯦꯟꯠ ꯋꯦꯄꯟ ꯑꯣꯐ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤꯌꯔ ꯍꯥꯏꯕꯒꯤ ꯄꯤꯛꯆꯔꯁꯤ ꯄꯨꯈꯠꯆꯔꯤ ꯌꯥꯝꯅ ꯍꯣꯏ ꯐꯖꯕ ꯗꯤꯖꯥꯏꯟꯅꯤ ꯑꯗꯨꯒ ꯗꯤꯐ꯭ꯔꯦꯟ ꯗꯤꯖꯥꯏꯟꯁꯨ ꯎꯖꯔꯦ ꯍꯣꯏ ꯑꯗꯩ ꯑꯁꯤꯇ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯂꯦꯡꯌꯥꯟ ꯑꯆꯝꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗ ꯄꯤꯕ ꯌꯥꯕ ꯑꯣꯏꯇꯥꯔꯒꯁꯨ ꯂꯦꯡꯌꯥꯟꯁꯤ ꯃꯥꯔꯀꯦꯠꯇ ꯁꯣ ꯃꯦꯅꯤ ꯗꯤꯐ꯭ꯔꯦꯟ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯗꯤꯖꯥꯏꯟ ꯐꯪꯉꯦꯕ ꯍꯥꯏꯔꯤꯕ ꯐꯪꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯒꯤꯁꯨ ꯂꯥꯛꯄ ꯌꯥꯏ ꯃꯄꯥꯟ ꯂꯝꯒꯤ ꯐꯤꯁꯨ ꯑꯣꯏꯔꯝꯁꯅꯣꯕꯀꯣ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯍꯦꯛ ꯁꯤꯗꯩꯕꯨ ꯌꯣꯟꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯌꯦꯛ ꯑꯃ ꯍꯥꯞꯆꯤꯜꯍꯧꯕꯁꯤꯅꯦꯕ ꯈꯥꯃꯦꯟ ꯆꯠꯄꯕꯨ ꯑꯣꯏꯔꯣ ꯈꯣꯏ ꯅꯤꯡꯈꯝꯕꯨ ꯑꯣꯏꯔꯣ ꯅꯤꯡꯉꯝ ꯁꯝꯖꯤꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯌꯦꯛꯊꯣꯛꯑꯦꯕ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛ ꯈꯔꯗ ꯊꯦꯡꯅꯖꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯐꯤꯖꯣꯜ ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯒꯤ ꯈꯔ ꯀꯣꯄꯤ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯛꯊꯣꯛꯑꯒ ꯃꯇꯨꯡꯗ ꯑꯦꯅꯤ ꯄ꯭ꯔꯤꯟ ꯍꯦꯛ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯌꯦꯛꯁꯦ ꯁꯨꯝ ꯍꯥꯞꯄ ꯑꯩꯅ ꯍꯥꯞꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯤꯇꯪ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯈꯤꯇꯪ ꯑꯣꯏꯌꯦꯕ ꯑꯩꯒꯤꯁꯤꯅ ꯍꯦꯛ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯑꯗꯩ ꯇꯤꯆꯔꯁ ꯗꯦꯗ ꯂꯥꯛꯑꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛꯁꯤꯗ ꯀꯃꯥꯏꯅ ꯄꯨꯊꯣꯛꯁꯤꯒꯦ ꯃꯁꯤ ꯑꯣꯖꯥꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔ ꯔꯦꯁꯄꯦꯛ ꯇꯧꯕꯒꯤ ꯃꯑꯣꯡꯁꯦ ꯄꯨꯊꯣꯛꯁꯤꯒꯦꯒ ꯍꯥꯏꯕꯁꯦ ꯀꯟꯁꯦꯞꯁꯦ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯇꯤꯆꯔꯁ ꯗꯦꯒꯤ ꯑꯩꯅ ꯂꯦꯡꯌꯥꯟ ꯄꯨꯊꯣꯛꯄꯁꯦ ꯅꯝꯕꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯗꯔꯟ ꯂꯦꯡꯌꯥꯟꯁꯦ 30,000 ꯃꯌꯥ ꯌꯣꯜꯂꯝꯗꯧ ꯃꯥꯜꯂꯦ ꯈꯪꯕ꯭ꯔꯥ ꯄꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯗꯨꯀꯥꯟ ꯃꯆꯥꯁꯦ ꯆꯟꯗꯗꯅ ꯉꯁꯤ ꯃꯄꯥꯟꯗꯒ ꯂꯦꯞꯅꯗꯅ ꯍꯥꯏꯗꯤ ꯉꯥꯏꯅꯔꯒ ꯈꯨꯗꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯑꯒ ꯌꯥꯝ ꯐꯖꯅ ꯂꯧꯅꯈꯤꯕ ꯃꯃꯥꯡ ꯆꯍꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯝꯗꯨꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯇꯤꯆꯔꯁ ꯗꯦꯒꯤ ꯃꯌꯥꯗ ꯑꯗꯣ ꯍꯟꯗꯛꯀꯤꯗꯤ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡ ꯑꯣꯏꯌꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯀꯟꯁꯦꯞ ꯑꯃ ꯄꯨꯊꯣꯛꯆꯔꯒ ꯉꯁꯥꯏꯁꯨ ꯌꯥꯝ ꯀꯟꯅꯁꯨ ꯇꯤꯆꯔꯁ ꯗꯦꯁꯦ ꯇꯧꯅꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯐ꯭ꯔꯦꯃꯤꯡꯗ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯀꯩꯅꯣꯝꯗ ꯑꯩꯅ ꯄꯨꯊꯣꯛꯆꯩꯌꯦꯕ ꯑꯗꯣ ꯃꯊꯪꯒꯤ ꯇꯤꯆꯔꯁ ꯗꯦꯗꯗꯤ ꯃꯌꯥꯝ ꯌꯥꯝ ꯄꯥꯝꯒꯗꯕ ꯌꯥꯝ ꯍꯣꯡꯒꯗꯕ ꯄꯣꯠꯁꯛꯅꯦꯕ ꯑꯩꯅ ꯄꯨꯊꯣꯔꯛꯇꯣꯏꯁꯦ ꯍꯧꯖꯤꯛꯇꯒꯤ ꯑꯩꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯂꯩꯈ꯭ꯔꯦꯕ ꯁꯤꯁꯨ ꯃꯊꯪꯒꯤꯗꯗꯤ ꯁꯨꯃꯥꯏꯅ ꯍꯟꯗꯛ ꯄꯨꯊꯣꯛꯀꯗꯧꯕ ꯄꯣꯠꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯌꯥꯈꯤꯗꯕ ꯄꯨꯊꯣꯛꯑꯀꯥꯟꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯥꯔꯀꯦꯠ ꯇꯧ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯂꯣꯟꯁ ꯇꯧꯗ꯭ꯔꯦꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯇꯧꯖꯔꯛꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯊ꯭ꯔꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒꯤꯅꯦꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯂꯩꯔꯝꯗ꯭ꯔꯕ ꯑꯩ ꯉꯁꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯨ ꯂꯩꯔꯣꯏ ꯂꯥꯏꯅꯤꯡ ꯁꯣꯂꯨꯁꯟꯁꯨ ꯂꯩꯔꯣꯏ ꯑꯩꯁꯨ ꯉꯁꯤ ꯊꯕꯛꯁꯦ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏꯑꯕ ꯀꯅꯥꯒꯨꯝꯕꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀ꯭ꯔꯥꯏꯝꯒꯨꯝꯕꯒꯤ ꯃꯌꯥꯝ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯎꯔꯒ ꯂꯩꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯐꯦꯁꯕꯨꯛꯀꯨꯝꯕ ꯋꯥꯆꯦꯞꯀꯨꯝꯕ ꯑꯗꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯨꯝꯕ ꯄꯥꯏꯕ ꯀꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕꯔꯣꯝꯗ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯎꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯤꯗꯤ ꯃꯌꯥꯝ ꯄꯤꯖꯅꯤꯡꯉꯤꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯋꯥꯆꯦꯞ
whatever ꯑꯩꯈꯣꯏꯒꯤ Facebook Instagram ꯍꯥꯏꯕ ꯄꯣꯠꯁꯤꯡꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯂꯟ ꯑꯃꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯕ ꯃꯥꯔꯀꯦꯠ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯅꯦꯕ ꯃꯁꯤꯃ ꯀꯥꯎꯕꯤꯗꯕ ꯐꯩꯁꯤꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯁꯦ ꯇꯧꯕ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯑꯩ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯗꯦ ꯇꯤꯚꯤꯗ ꯇꯧꯗꯦꯕ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯕꯛꯁꯦ ꯌꯥꯝ ꯆꯤꯟꯅ ꯑꯣꯔꯗꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯑꯦꯕ ꯀꯩꯒꯤꯅꯣ ꯀꯥꯟꯗ ꯁꯨꯞꯅꯇꯒꯤ ꯐꯦꯁꯕꯨꯛꯁꯤꯗ ꯑꯩꯒꯤ ꯐꯣꯂꯣꯋꯔ ꯈꯔꯅ ꯁꯤꯌꯔ ꯃꯊꯪ ꯃꯊꯪ ꯇꯧꯔꯒ ꯑꯣꯏꯔꯛꯄ ꯀꯩꯅꯣꯅꯦ ꯀꯟꯗꯤꯁꯟꯅꯦꯕ ꯑꯩ ꯉꯁꯤ ꯑꯣꯏꯖꯔꯛꯏꯁꯦ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯦ ꯃꯌꯥꯝ ꯐꯠꯇꯕꯔꯣꯝꯗ ꯎꯕꯤꯒꯅꯨ ꯑꯗꯨꯒ ꯐꯠꯇꯕꯔꯣꯝꯗ ꯁꯤꯖꯤꯟꯅꯒꯦ ꯈꯟꯕꯤꯕ ꯃꯌꯥꯝꯁꯨ ꯇꯣꯛꯄꯤꯌꯨ ꯑꯐꯕꯔꯣꯝꯗ ꯑꯁꯣꯝ ꯁꯣꯝꯗ ꯂꯩꯔꯤꯕ ꯑꯥꯏꯗꯤꯌꯥ ꯀꯟꯁꯦꯞ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯊꯕꯛꯁꯦ ꯑꯦꯅꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯇ ꯅꯠꯇꯅ ꯏꯁꯥꯅ ꯍꯩꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯎꯠꯊꯣꯛꯄꯤꯔꯒ ꯁꯣꯝꯒꯤꯁꯨ ꯑꯄꯥꯝꯕ ꯃꯌꯥꯝ ꯂꯩꯒꯅꯤ ꯃꯤꯅ ꯀꯁꯇꯃꯔ ꯃꯌꯥꯝ ꯊꯣꯛꯀꯅꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯒ ꯑꯩꯈꯣꯏ ꯁꯦꯟ ꯇꯥꯜꯂꯒ ꯃꯤꯄꯥꯟ ꯇꯥꯡꯗꯅꯕ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯤꯅꯤ ꯌꯥꯝꯅ ꯐꯖꯕ ꯃꯦꯁꯦꯖꯅꯤ ꯉꯁꯥꯏ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯃꯁꯤꯒꯤ ꯃꯦꯁꯦꯖꯁꯤꯗ ꯌꯥꯝꯅ ꯁꯧꯒꯠꯆꯅꯤꯡꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤ ꯐꯠꯇꯕ ꯃꯤꯅ ꯌꯨꯁ ꯇꯧꯔꯀꯥꯟꯗ ꯄꯨꯔꯥ ꯊꯤꯡꯕꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ opportunity ama thingbani na aina su khanjai control se isada lejaragadi aina social media se aigi kanagadaba akoina thabak ama tawba kanda tool ama oina uraga sijinnabado adu oiragadi sigi hujiki hairiba Laining Solution se atai advertisement form sijinnade only social media gi through the hogat khraga chau khraga order phangba aduga masigi social media gi power se akoi manipur gi dang khanba nataba hujikti global si universe akoi gi globe se amna internet connectivity sine yamna pixel laraba world se yamna pixel laraba kanoni aduna mi mana manipur gi maram da khange haibada Facebook da thirakani Google da thirakani aduna masi yamna powerful oibani phataba ama uraga aduk thong thingjan basi akoi gi opportunity thong thingjan bani haina ai haizage yamna ngai masi gi message si panbirak basi dagi aina ngasai dagi product mayam si akoina photo da uchari product sida bamboo wall hanging su ama ujari masida su adum koigi pakhang bagi symbol si haaga masigi product si lay aduga mapan lomdagi oina online gumbada order tawbasina kamaina tawba adugi matang tamtang haibi ꯃꯄꯥꯟꯂꯝꯗꯒꯤ ꯇꯧꯔꯛꯄꯁꯦ ꯍꯥꯟꯅꯗꯤ ꯋꯥꯔꯝꯃꯦ ꯑꯩꯈꯣꯏ ꯀꯣꯔꯤꯌꯔ ꯁꯥꯔꯚꯤꯁ ꯀꯔꯤ ꯀꯔꯥ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯊꯥꯔꯨꯔꯒꯁꯨ ꯄꯣꯠꯁꯦ ꯄꯦꯀꯤꯡꯁꯦ ꯇꯧꯕ ꯍꯩꯇꯗꯅ ꯀꯥꯏꯕ ꯈꯣꯠꯄ ꯌꯥꯝ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅ ꯃꯄꯥꯟꯂꯝꯗꯒꯤ ꯑꯣꯔꯗꯔ ꯂꯥꯛꯇꯕꯗꯤ ꯅꯠꯇꯦ ꯂꯥꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯄꯥꯟꯂꯝꯗꯨꯒꯤ ꯃꯤꯗꯨꯗ ꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯟꯂꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯗꯨꯅ ꯃꯈꯣꯏꯅ ꯑꯣꯔꯗꯔꯁꯦ ꯇꯧꯔꯛꯑꯦꯗꯅ ꯇꯧꯔꯛꯑꯒ ꯃꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯐꯪꯁꯟ ꯑꯣꯔ ꯑꯣꯐꯤꯁꯇꯨꯒꯤ ꯐꯪꯁꯟꯒꯨꯝꯕ ꯑꯃꯗ ꯄꯤꯅꯕ ꯑꯩꯉꯣꯟꯗ ꯑꯣꯔꯗꯔ ꯇꯧꯔꯛꯑꯦ ꯑꯗꯨꯕꯨ ꯕꯦꯡꯒ꯭ꯂꯣꯔꯒꯨꯝꯕ ꯗꯦꯜꯂꯤꯒꯨꯝꯕ ꯃꯨꯝꯕꯥꯏꯒꯨꯝꯕꯗ ꯂꯩꯕ ꯁꯨꯝ ꯇꯧꯔꯛꯄ ꯐꯅꯌꯥꯝ ꯌꯥꯎꯈ꯭ರೆ ꯑꯗꯨꯒ ꯁꯤꯗꯒꯤ ꯆꯠꯈꯤꯕꯗ ꯄꯨꯒꯗꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯗ ꯅꯣꯂꯦꯖ ꯑꯣꯏꯅ ꯂꯩꯇꯕ ꯉꯁꯥꯏꯒꯤ ꯄꯦꯀꯤꯡ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯣꯔꯤꯌꯔꯁꯤꯗ ꯀꯃꯥꯏꯅ ꯊꯥꯒꯅꯤ ꯄꯩꯁꯥ ꯃꯉꯣꯟꯗꯒꯤ ꯆꯥꯔꯖꯦꯁ ꯀꯌꯥ ꯂꯧꯒꯅꯤꯒꯦ ꯍꯥꯏꯁꯦ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯦꯃꯥꯖꯣꯟ ꯁꯦꯂꯔ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯔꯦꯕ ꯃꯈꯣꯏꯗ ꯍꯧꯖꯤꯛꯁꯦ ꯁꯤꯟꯅꯈ꯭ꯔꯒ ꯃꯈꯣꯏꯅ ꯄꯦꯀꯤꯡꯁꯦ 100% ꯁꯦꯀ꯭ꯌꯣꯔꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯅ ꯇꯧꯕꯤꯔꯒ ꯑꯍꯣꯡ ꯀꯦꯖꯤꯗ 200 ꯈꯛ ꯄꯤꯔꯒ ꯁꯨꯝ ꯌꯥꯝ ꯂꯥꯏꯅ ꯊꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯄꯥꯟ ꯂꯝꯒꯤ ꯑꯣꯔꯗꯔ ꯇꯧꯕꯤꯅꯤꯡ ꯇꯥꯔꯒꯁꯨ ꯊꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯦ ꯑꯁꯨꯝ ꯂꯣꯏꯅ ꯇꯧꯕꯤꯔꯛꯄ ꯌꯥꯔꯦ ꯃꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯁꯤ Amazonꯗ ꯐꯪꯕꯤꯔꯕ꯭ꯔꯥ ꯑꯩꯈꯣꯏꯅ Amazonꯗ ꯃꯇꯝ ꯈꯔ ꯊꯥ 6-7ꯇꯤ Amazonꯗ ꯄ꯭ꯔꯗꯛ 20 ꯒꯨꯝꯕꯗꯤ ꯌꯣꯜꯂꯝꯃꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ Amazonꯒꯤ ꯁꯦꯂꯔ ꯄꯥꯏꯔꯤꯕ ꯁꯦ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁꯁꯦ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛꯁꯦ ꯂꯦꯞꯄꯤꯕ ꯌꯣꯟꯕꯗꯤ ꯍꯧꯔꯝꯃꯦ Amazonꯗ ꯁꯤꯗꯒꯤ ꯀꯛꯑꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯂꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯛꯄ ꯍꯥꯏꯇꯥꯔꯦ Amazonꯒꯤꯁꯦ ꯑꯗꯣ ꯈꯔꯗꯤ ꯌꯣꯟꯕ ꯍꯧꯔꯝꯃꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁꯁꯦ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛꯀ ꯂꯦꯞꯄꯤ Amazonꯒꯤꯁꯦ Amazonꯒ Snapdealꯒ ꯇꯧꯔꯝꯕ Okay ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ habadi adu tokragasu adum magi anauba ama muk lakani online gi option ki soidana laigani aduga interest laiba mayamna online hujik Amazon da phangdragasu Laining Solution gi page sida soidana changbiraga message tawbiraga coordinate tawbata yamna laina tawraga adum phangba yaba pot
ꯃꯌꯥꯝꯅꯤ ꯍꯥꯏꯕꯅꯦꯕꯗꯒꯤ ꯁꯤꯗ ꯌꯥꯝ ꯐꯖꯕ ꯁꯤꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯁꯤ ꯎꯒꯤꯅ ꯍꯛꯄꯔꯥ ꯃꯁꯤ ꯎꯅ ꯍꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯣ ꯍꯟꯗꯛꯀꯤ ꯌꯥꯝꯅ इहान हान बोइना चीफ मिनिस्टर की इंडिजिनस थांग मार्शल आर्ट्स थांग ताना इहान हान तवेबा मणिपुर दा अखोगी ऑनरेबल चीफ मिनिस्टर ना कनो तौरगा माना इहान हान पांगथोकपगी चैंपियन ट्रॉफी से पुनमक चैंपियन बोरसु रनर सु बोरसु लाइनिंग सोल्यूशन सिदगी लोइ सागी अदो वुड ता कार्विंग तौबनेबा वुड ता कार्विंग तौर मतुंगदा कने एक्रेलिक कवर तौर मतुंगदा चैंपियन अदगी फर्स्ट रनर सेकंड रनर अदवाइन तौरगा तोंगान तोंगानबा कैटेगरी दा लैबा गोल्ड सिल्वर ब्रोंज अदुंबदा तोंगान तोंगान पीबियाबा मैम सागे ददसु असी अदुदा पीखिबने हाइतारे याम फजै यामना मागी वर्क से इंट्रिकेट ओइना होय अखोइगोबा थांग नेबा अखोइ थांग चुंगोइ सिनेबा अखोइ चुंगोइ सिदा कनो तौरगा उसिना ओइना साबान हाइदि अखोइगी ओइबा इंडिजिनस की मार्शल आर्ट्स ने हाइरगदी अखोइगी मपालमगी पोसे पीबे महुता ngасagi official singdo yam nuksi bai tare moina khalai du yam chumba ngасagi mapalam gi trophy di myam leireba halata nas ure adubu khogi iramdam sigi indigenous ki martial arts ki first time da oina pangthok chaba yanan bon pangthok kiba posak neba ado khoi sigi oina soidana pigedabani haina moina dai khanara lakpade khoi siga idea puthoga samina gibani yamna phajai habadi akogi government official sing nasu akogi pot ki oiba trophy adagi mana si pibada Laining Solution की team लेरा बनीना पोट लेट्रगा सु मदुगी function दु ले अदुगा चानाबा अखोइना सामिनासी करी तौबा याय हाबगी creative की development option दुसु ले हाबनेबा अलै यामना नुंगाइ अदगी मसीगी संगाई अदगी अतै सुखरा उजरे frame talaga laiba potsi masi kari oigadoino glass painting na haibise hoy sisina glass painting kawe khogi manipur dadi ahan mane haitare asigi ise khoi chanamana khusbu sora khaibam haina lei masu haidi asigi through dagi haitare ne ko ngasi phajana sum ma je mayamna sum sakhanga bani masu haidi glass painting je ahan bada thoina khangnaram de haitare mina ado sum aina sida framing gaje fajan tawraga concept se khoi bani puthok minaraga ko haide khoi goi besa masu khoi goi besa tam gatani yektoise ado magi di painting ne painting haktane ba adubu concept ta khoi wakhalon da lei bese kari yeksigi do khanara ganda ngase glass haidi si ai market si khatang chawkhalabni na sida mi ayamba loi laeba kanum memento ma pi ge haraga su amabu tawge har ta ga su sida lakpane sida showpiece oina khara thama matungda adwain tawra order la among dum yelaga masu profit fangjara matungda adwain tawra chatmina bani okay yam nungai product mayam si ubada aduga specifically huzik product ki aina share tawjabasi loisinjarage do adomgi site tagi aina award pa leiraga di karamba product kitang share tawbi product se sengna habada hojiki ona di aina ngasai de haijari se handicraft product neba aduga handloom lomda lakpagi na smain taweba hojik se hanadi khogi phisabi se hanadagi sum horaga haitare hanadi ai handloom product se hapam deba hojiti kana gumona memento ma pi ga ga di lengana masu yan bagi chanabi am leiba magi program dugi maming date aduga mi dugi maming bowa thaba aduna aingonda yamna nuai se handloom gi paibi reba khogi phisabi sing ima bel sing ko akoi iche chel sing sida thabak yam chauna pibagi asi kano musu aingonda lakchare haitare yam drabda makoi mari manga di sum leptana sum phi sing sari ba jukse leptana aduga memento tara lawbada tara sum lengan chi yaweba lengan hari posi akoi gi sida saba yongda saba phi ngtani boy duse aduna sigi yam nuai amna aingonda asagi handloom gi product am hengalak pase aduna maram oraga hana ai hogulakpam tamda ai lining solution handicraft store haina chatleba ai gise han hogulakpada adu ai tongan ba variety me ama product se hapsan da ba yarak tabana maram oraga ai hojiki ai maming su lining solution haina tang asum kano tawre samjal le haitare registration kai gai lomak tawr kudasu aduna tongan ba hojiksi khogi ano product ta puthorokada ba se khadi laire khogi samna da akhoi goi ba saktam sing da khogi toys kumba haitare toys kumba kham puthokna ba ready laire
3D da bu sarasu Angang singi adagi market. khale hoi hoi angang singi market da ai hayeng puthokan da sum haijarage hojik lomgi haijarage hojik market si kitang chaw thorok na bagi damakta mapalam dai leiba toys kum myam se kamai sa sige na sum khana bada pakhet padi hojare haitare 3D na tawraga khoi kari gum khara de saraga athuba da sum puthorani material kitang leitabagi kitang tapthari ba anoba product oina tabada nungai habiti akoina aina manipurda lakpa kanda angangi sanaba naba pot se yengba kanda akoina moregi oiba pot na hena thanbada ado myam leinai ba ado sangai festival haraga su akoina sum khanjabada 30% 40% se hekta som China rom de lakpa mori rom de lokthorokpa akhoi sana pot ta oina uieba hekta ado akhoi ba pot masak hek yaw gim tan da masi ihoma galoina na hojik se lai bane ba khoi gi ramdam se nuksi ba myam hengalai ne ba jik se hana khangam draga su hana khangi ni tabu culture identity se masak khangna chalanam de haitare ne tongan ba kano chalan hojik ti loi nuksi rak pagi ngasagi nationalism gi waklon haitare aduma fauna ko matang oiba aduduna sigi ngasagi toys kum se ngasai angang sing sina su pangani makoida pi ingai dagi haiba posak sing je utlaga hojik tagi sum la helagadi lebak nungsibagi maram dambu masak khangbagi posak ma soidana oigadra khanbagi aina toys ki jamo mayon chanjara kadoini handagis yamna nungai tabada masi yamna chumbani duga holistic oina yengba kanda pot se akoina produce tawragadi mapandagi import tawbadasu handara kadoini aduga pot se uragadi ngasagi akoina even angang ahan mayam sina pot se leirabanina akoina lainingba phawba adagi employment piba yamna holistic oina yengaga Manipur gi oina di yamna big opportunity ni haibadu takpire duga yamna phajaba wakhanloni adagi ngasagi handicraft ki panbi khraba matungda langyan gi additional akoina phi hapchan base yamna great idea ni haibadi akoina customer amana pot se mafam amada doina phangagadi customize tawrakanda adugi convenience su leire aduga locally pamaba potu Ibomcha na collaborate tawrakanda akoigi pulap oina haiba tare ko adu phanghan bagi plan tawbatu yamna phajai na thamjage yamna nungai wari di matam si khangaude already 47 minutes oire akoigi si aduga aina mathangi segment da aina thagachari gi segment da changnaba honajarage adu masida changdringai da Ibomcha na any aina kauhoba chithauba Laining Solution si semkalakpada awaba haigadra ko challenge kumba nanghibagi amadi aina tajaningba hoi sengna habada maru ina thaba ma tawragadi khwairigi maru obse senpham sales ne ba finance ne ba se aingonda hogulakpa matamda sengna habada ngasagi invest tawnoba senpham se leitaba leise sisu tamna hogleise keno kana somda thabak machang ho tawbugi salary fangda aduduna pulap thada bane ba sengna habada adubu yam ka hena igidi thada base nang hogdre haitare sum automatic order se laga aduna rotation tawraga samna habada pisama gi order sida capital da khogi 10000 puthokre khalaseba aduga 10000 ma profit ne hairaga su ani je pulap punjalaga admaina mu rotation mu tawjar pa haitare ge admai tawraga wana sum tamna tawrakuna ngasi di sum financial freedom haigadra sum thoina ka hena invest se macha gi di tawne letre tu tawu aina hojik khanjari se khogi manipur government na puthoiba startup policy sida thage ne de khanjaba haitare adu hojik oina di ai je registration aina am soiba mana ai ju somda business somda sum unge da registration se thenga ba haitare se registration tawu tangai ba asage GST ITR se aduna kitang chawba je thana mo da chahi amani di ngai ga da oiba ise adu do thara kanda ai je kitang business se workshop ka je chawthoga tongan ba myam manipur se laiba makut masa haiba myam sing yek pa haiba sing si mai gi chana ba thabak sing pijaraga thena chawthokna ba hona jage na haijage yamna ngai madu share tawbibagi adoisu financial struggles se leiraga su arai baduna invest tawraga amuk adu yon krakanda adu da lakpa du chathokdaba adu da lakpa du na amuk reinvest tawrakanda chawhalai habani yengbiriba pumna makna adomna thabak ama hobakanda ai lak adu leitradi haudre haina phamaga leithokdaba
aina laiba potuna tabakse hauragati mathang akhoi gi ngasai car gi dashboard da flag tu na hauraga hujik yengu laibiriba Ibomcha gi maning da su laire product phasaraba mayam su mathang hakale adagi handicraft dagi amuka henkatana ngasai lengyan pc gi market da o pot ama piba kanda akhoi na price si piraga lengyan phi ama su pibani haraga amuk khoi gi ima ichan mayam na saba mayam si amuk collaborate tawraga maduda customize tawraga tawi habani aduna akhoi na high achiever gi oina ai isamakna yamna focus tawba mi amana thabak ama tawrakpa kanda yamna high achievement phange hairadi magi perfection haina akhoi miyoi bana define tawri singai daba ai gi hujik lairiba potsida ai kari action hapa kanda kamaina progress tawni haina aduda focus tawraga action piraga chatlaga atai su changthoraga dumaina dum potsi achieve tawbani haina thamjage yamna nungai makha tarakpada hujiki akhoi thagachari hairiba 1001 thagachari hairiba aina project ama tawjabani akhoi gi manipur gi oina akhoi si akhoi mayam se wamin rakpani na wabada hena focus tawbako dai thabak phajaba ma tarakpada akhoi na thagat pasi udaba aduna masigi campaign oina aina mayam si akhoi thagat pase kaugum si akhoi na any thabak ama tawba kanda akhoi bu nokpirakpa akhoi bu nurture tawbirakpa akhoi na thabak ama tawba tu da encourage tawbirakpa moida sumaina tawbirakpa ki yamna thagachari haba word amatang oirasu phone call amatang oirasu adagi card amatang oirasu pibada moida aina tawrido kanain he haraga nungaiba nokpa adugumbadu hengatnabagi tawjabani aduna Ibomcha gi ngasi gi numitsida Ibomcha na thagatningba haiba tareko personal space ta amadi Manipur gi level da aduga global gi level da khangat piraga akhoi mayam da share tawbiyo yahan maktada aina ngasagi pijaning badi aigi ayu pokpiriba ima amasung ipase sengna habada aina tawjiriba thabak sida ngasagi pingai degi haitare ne ko athing mamata laiti haitare aina chu fataba thaba amta tawgadaba ada aina tawi thaba asida aduki matik pung thogat piba ngasagi kaida soigidage khallaga makoina yamna question chena birakpa ngasagi imanabta pullasu adagi chak chana bada chalasu moina yamna chena biba aduma mayam makoina nongmagi oiba khogi advice pibiba adusu sumaina loksinjaba suma mayam se ngamnaba hona biraga ibu chawnaba yopiraiba agi ima ipase makoida yahanan boina pijage makoina sembirakpana ngasi agi condition stage asida yaujarakpani hajage ahanbada duga ani subada khogi world gi na fawarba Jack Ma khogi founder of Alibaba mahaki wari se parubada tasengna tu chungingai masak oi haitare sengna habda founder of Alibaba masi mahaki wari sidi paringi su loibana ide yamna interesting su oi aduki matik yamna wana yam struggle galoina na mahaki punsi se haurakpa amak oi hena ina wari se pajabada sum thengna je aduna mahaki matau tamduna koina ngasi laiba iramdam sigi kogi thabak phangdre aduna koina ninghanna batawduna laiba yumda laiba sing haitare ne ai government job tawdragadi ai oiraroidabani ai sen leidragadi business taw yaroidamne khanbe sing tasengna jekma gumlaba mahakumagi punsi asi amutang hanna yengbiragadi mayam wakhalon amde soidana lakane khajai aduna ai mahaksu yam chawba ai kanoma gratitude amongda sum pijagen khale yamna nungai tabada aduga baba ima sina kari tawbiba aigi baba ima ti sengna habada kaishu aigi baba sidi matam amagi yamna makut masa haiba carpenter amaneba sengna sigi su ling amla lakpani ko aigi je matam amagi furniture yam chauna tawamba adumba makut yam nan ba haitare mayamna koi tan tanaba kanomta surasu kogi furniture ga mari lena positang su da mayam yam demand yam leiba haitare aigi pase ado masi carpenter oina hore hojikti hanore hojikti aina sum kano thabak su ken tawon re haitare hanurabna aduga I madi kashi tawde sum house wife oina yumda sum lengdana lei adu ai ipasina ngasagi leiramba ngasagi aina wari samarak sida hafauda ma haitare ne ko aina ngasagi interest ngasagi craft sida wood maru oina wood lomda sida lakpa se keno kana khulai se aingonda waki da haitare ai pase
sum ngalingay moise furniture se sura abanina khulai ji watana laiba yum sida adana u wa se loina taga loi laiba haitare aina kainomta kakke kainomta hakke haga su sum lairu daba khulai nongna laina daba adagi concept se smai kakpada lali bu hair su adagi esmaina hakka dongni bu hair su adu concept sumadi tasengna sunga wa khidaba ingoda adu moidagi support se I padagi yamna phangi haitare mana carpenter orambado adu mai tawra furniture ga hangammaduna maram oraga aingonda am support am oi bai tare hajik tawi thabak siga hauji sum bateng am oi de hai tare sum idea concept am pu thokpada sa ba khotpada moina kuina sul abni hai tare aduna yamna ngai aina khalam banenga sai Ibomcha gi creativity se kadam dagi lai na da baba gi magi creativity uba aduga dum subconsciously soidana lerangani na thadai yamna nungsi baba magi picture si yamna chumba waphamni mai pa mit na uba laini haibatu koina baba magi picture si pukhacharaga ningsingjari aduga akoina imana mayamna kari tawge har kem tawde habse aina de kitang ngai ta bong khoi sai ko akoina professionally adu tawi kaina haiba hairaga yunda laibasi amna chawba thodang ni akoigi home management se akoina management tambase ima de tambane ba mane mane imagi picture sisu aduga ngasagi habiriba global gi nominate tawbikhre ko yamna nasu pabi yu soitane yankhatpiu business ki lamda yamna phawraba aduga magi hawrakpagi wari biography pabiraga soitana khangbigani masi share tawbibagi yamna nungaijai aduga manipur gi oiba haiba tare ko manipur gi level da di kana thagatningba phawbi Manipur level ti high body myam lay haitare adubu aigi chi kitang tayona dra ngasai ngasi gi aina phawrei ba ai wakhalda tawjar isi social media da thengnagi ba kangla ko ba group se masi leiram dragadi amuk ai ngasi gi platform se su leiraroi maramdi makhoi gi ngasai gi akoi gi yamba singduna ngasai gi halaman singduna file myam se kadai kadai de gino moina ngamna ba yam wana collection tawraga pdf oina seme ba tasengna masi madi aina mamang da hayu chaudre hauji sum yauri haitare lokpa yaba myam yauri file singsida pabada tu chungada akoina hek wari jeta bada ngasai pen da myam torokada ba aduna I manipur gi oina se atai kanam haijar roge tasengna lining solution haurai sisu ngasai gi kangla ko group facebook group se sida yamba file myam sina mateng warga horokibine ai yam chawse social media je fane sina view ngasai gi tonga wari myam se pasan view loina da kangla se da sum ai pijege yamna phajaba nomination ni aina kangla si pukhatjarake masi chumbibra kangla group by kangla kanglaichasing.com haibase only kangla haina sije chumiko chume masi group si dagi aise ngasagi power do yamna phajaba nomination ni aigi nomination sida akoina thagachari se thigalakpa kanda akoina mi oina pibase masi yamna thengnare adagi akoigi look oina ko nupi lal gi adu basu thengnajare akoi myam na akoi participant na do ngasi facebook ki group ta pibase ahan bani aduna group by kangla si akoina thagatpa uchari akoigi social media sina like minded oiba people si punsil la kanda ngasagi machak se magi machak si kanglagi machak sina sigu product se oihela I adugi thagatli haibane ba amna nungsiba nomination ne na haijage kanglagi group pu su thagachari sumaina akoigi mayam punsillaga khangdaba mayam si documentation dagi adagi akoina khangdaba thainagi wari masi revive tawraga akoi myam khangminarakanda modern society si da puthoraga akoina hujiki life ta kamaina invite tawsige haibadane yamna nungai yamna nungsi matang asida ai akoigi listeners sing na ipirakpa comment khara lokhatjage akoigi program asi loisin bringaida aina ngasai akoigi program si mamangda kitang hauraga akoi network yadadana tawkhibagi aina maduda ikiba comment adu ai amtang yankhatsage
yungbiriba namak na comment tawbirakpagi engage tawbibagi yamna thagachari aduga ngasigi numitsidadi akoigi listener mayamna akoigi show si Meitei lon na tawbinabagi aduga aina English na tawbada Meitei lon na tawbirao haina ibirakpa mayamgi oina ngasi dedicate tawraga Meitei lon da ngangba aduga program asi pangthokjaba phangjare ahambagi sida Sashikanta hidang mayumna Sagolban Moirang Leirak Machin Nonne Parkingdagi yengbibani haina ibirai Sarojnalini Khomdram aigina apokpi mani mana ibirai so excellent job Manipur imagi mapari ni haibada. I'm so proud as a mother. Thumbs up aina ibirai. Roger Yumnam na Kurumjari from Germany dagi yengbiba busu Kurumjari yamna nungai akhoi mayamsi social media ngasagi Ibomcha na haibiriba social media sa akhoi na pasana use tawradi akhoi si yengo ngasi gi numitsida akhoi na promo oina akhoi gi Manipur gi kanana kari tawri haibasi khangdaba kaya leramgani ngasi gi yengbasina sigumba product se hana khangamdragasu akhoi mayamsi social media sina khanghanbani haibaduni adun Germany dagi akhoi music live tawbasi yeng taibata yamna nungai ima na Sarojnalini Khomdram na Mangon pibirai God bless you and your beautiful life journey haidana Ibomcha gi dagi Ranjan Khetri mayumna thumbs up pibirai Maibam Bhaneshwarina Kurumjari Yumnam Ningthem Mangang na Kurumjari NK Ningombam thumbs up Arambam Daina super cool and hi birai Rajkumari Ranjana na Yengzari Tajari hi birai Kurumjari Rajkumari Ranjana ngarang hi bigiba akhoi Meitei lon da program pangthokpirau haibadu ngasi soidana Ibomcha ga pangthokjare aduga akhoi na marakta akhoi English ta tawjabasi ngasagi Ibomcha na haibiriba akhoi foreigner mayam la kanda potsi moina su moise akhoi gi target customer haibatare ko oibanina akhoi na English ta si lei kaina hairadi moina aduda gyan taba henbanina akhoi na adugi mindset adugi intention da tawjabani haina thamjage Nomita Rajkumari na thumbs up pibirai Maibam Singthangambi Khumanchana Yairipok hidden town of Manipur dagi yengbi bani haibiri Yairipok dagi su yengbi tabada yamna nungai ai isamakti aise Manipur da class 10 bhautang leijarakpa aduga aina chawrakpa matamdadi irang yamna thokpagi akhoi se mapan thokanu haina yumda aduga school gi wall gi manungda chawrakpa ma oibanina hujikti yamna chu Manipur si peaceful oire haina aina lojai ko aduna mathang tholakpadadi Manipur gi mafam si ai akhoi gi course da adudagi ngakpani adu lakaidagi ngakpani haji tabada yamna nungai adu mathang gi tholakpada aina soidana mafam sing chatpa ngamjage haina ai khurumjari Maxi Kingjam na ibiri da Ibomcha si ukre na khalini hain ibirai Guneshwari Yangkhom na ibirai yamna thagachari adongi wakhalon dugi damak amna phajaba wakhalon namase akoina product si leitraga dimina kamaina puthokani aduna akoigi Manipur gi oiba potse Lairaga su khangba machangeba aduna magi momento si gi through the hena khanghanba aduga ngasagi aina hairiba mi lakpasina pukhrakanda moigi yumgi phazaraba showcase adagi aduda thambakanda wari sanaba duna conversation se oiraga mafam chakkidoine ba aduna yamna khutchangna bamboo gi saraga su yamna phazana Jackson na pack tawraga world gi kachin koya da yauba oisano haina aina khanjari wakhanda Singhajit Ningthojam na ibiri
Thanks, Iche, for the conversation, from where all your energy and motivation to preserve our cultural heritage and to make a replica of the things which are associated to our art, culture, and history. Everything is I Ibomcha dani question saying BDC motivation si kamaina lakibano koigi art, culture, history si. Haibaking aside khara di panbikre do is Ibomcha na additional happening agasu happy. Hoi si lak pasidi sengna da like se loya tamurgasu like tam mi loina moksu khangoi haitare tongan ma kitang interest akogi thamoi da kitang phawbo ma change ahan bada akogi thamoi da ngasagi iramdam akogi iripak sibu hana nuksiba ngamba iramdam sibu nuksiba ngamba magi posak sing sibu khoina pamba ngamba sumba mahan change haitare sise nuksiba ngamba akanda aigi lairik paninga kadoini sengna bada lairik pa jengai di khoina matam tu da pu ubana tabne sunga khangoi lairik parga history du da lakhotpa ya da ba haitare ne ko khoina puning ne khoida jaba wari yawram taragadi adudagi sum ihulje phawraga sumba myam se loi hogotpa ya ne khanjai aduna tasengna khoi yuching se hojik laiba yuching se khoi tu mangi hograba history myam je khara khadi loi pa haninge khoi iramdam se tasengna yamna sotharaba ngasagi adugum balamdam amasu oi aduna masi yahanan da khoina mipan tangroi si migi pothok sidangna khoi hingaroi ji ngasai khoi pothok ne hingjagadi iramdam cha hana nuksiba change na haijage iramdam nuksiragadi kutimok loi thoklani yamna phajaba point ni akhoi gi roots se akhoi se kadai da gi no haibadu khangminna ba duga akhoi si akhoi gi conflict me am se leiraba kanda manipur da gi mapan da chatkhiba yawi adoisu manipur haiba sina akhoi gi pokpham oibanina chungchan minaraga mama leibak nungsiba mama nungsiba imalon nungsiba haiba ahumse aina akhoi gi leigidraba artist Three Mothers Gallery ni pabung na ingonda amna nungsina takpirambani akhoi ahum ima bu nungsiba imalon bu nungsiba imaleba bu nungsiba ahum se yawraga akhoi se yamna balance oiba aduga akhoina akhoi gi haurak pham si puraga mafam da chatminna ba du oimina si haina thamjage Dinesh Laishram na Ibirai ta Ibomcha Jehu haraga thumbs up aina tawbirai Maisi spelling wrong oidoira internet ta tawbanina ta Ibomcha haidoira ai gan patre some funny name ne asum mayam lakna hi bai tare okay kai besan Bang sanat pembina hadiri yang jari kasardagi yang akhoi shosi kasardagi si yang jari kasardagi yang bibagi tamak tayamna nungsi akhoi ichine naw mayam si mafam dagi ngasi gi numit sida akhoi matam kitang punna different time zone ne ko aigina sida America da ayuk ni India time da no evening ni aduga German time na different oidoini akhoi myam se masigi platform finding the voices in akhoi gi manipur gi oiba voice phajaraba myam se yengminaba gi tanja phangbasi amna nungai abe siza guru mayum Helena na ibirai ta Ibomcha naire haraga thumbs up myam pibirai thank you adagi yam phajaba comment ama Sashikan hidang mayumna ibirai Manipur gi saknai raba sanaroi singi saktam mitam su yana gadra khalli haibidi akhoi gi oiba role model haibatare ko yam na fajaba wakalone ai ngasi loksan jare sengna habada miram gidi khoi afau me ama player myam se lego moi tong an baloi sara thambi haitare masigi concept se habi rakhi tamakta khoi marupu thaga chari soidana ai pangthok chana hona thage yamna phajaba comment ni Lukram ingo chana ibirai umanglai gi oiba location map mayam ama yeklaga miyamna chatning naba hotnasi dear Ibomcha yamna nungai COVID-19 nasu youth kaya amagi wakhalon honghalle
Ibomchagi identity su nakchaba products kaya asigum na matung tana puthokpa oirasanu haina ibira I lukram ingochana. Tagachari juki map hairisu akogi lifeham singse masak khangna akogi youth singsina thirakpada nuainabagi haiba oibudo male tongan tongan ba akogi Manipur sida leiba lifeham jatugi matigi yami haitare sigumase akogi research amagi makhada thidokpiraga map ama puthokpiyo haiba male suge soidana sum tawjarake madumasu yamna mak pakchaw nataju aina hoji chik puthoke khalliba posak sigi manungda sum chalanjarage samna haibada kogi ABCD se kogi alphabet se kogi toy suina ngang singda sanaba kaino sana lezi kanda angang singsina hek angang do pi ngai tudagi khangna bane ba sengna ba masi kogi ek leiriba kogi ek sisu aina sigi puthongna be concept se loireba tasengna material se kamai sagani haba dune ba khoisida tawduje samna sumaina sum kogi phaglang da kogi wall map ke to biramgani ada tongan ba north east ki adagi Manipur map sumai tawdana hajiki umanglai gi map tusu kano haiba male ai shungoi shoidana madu masu ai puthongna ba hona jage thagachari Yamna phajaba comment ni akoi chinena mayam magi idea si share tawrakanda akoina execute tawminaba si ubada aingwanda yamna apenba ma phawi finding the voice ki vision si khara thungba ngamme haina aina khanjai dagi Premananda Yumnam na magi si gif oramgani aigi app sida udre Kanta Meitei na ibirai hen na mai pakpa oibira marup haina yamna nangsi marup kaina use tawbirakpa word si Maibam Bhaneshwari Devi na ibirai. It's so amazing to know that like-minded people are giving the idea and thoughts through social media. Social media gi amukasu hanna hairi mayam na asmatam ya mange na ID Facebook to off to thokre kaina hairi do madu isagi control like tabanani haina thamjage matsi pot khuding makse thang su ko thang si akoina aphaba pot sizinaragadi thang si akoina sizinarimne do mi hatpada sizinaragadi thang se phatabarom da sizinaban social media si su fazana sizinaradi akoi yam productive oiba yamna important oiba world si yamna pixel hanba the connectivity hangatpa tool ni haina thamjage Damcha angomna su magisi soidana hujikan haipatare comment phazaba emojis ama oramgadabo mali aigi app sida tholaktre Bisojit Yumnamna henna mai pakpa oyu yamba haina ibirai Milan Elangbamna Manipurda pharmaceutical products si mapam marang khangdaba pot mayam changbagi matangda khana nainaningi haibiri yamna phazaba wari ni ado pharmaceutical gi singa sigiti akhoi se matam si tension ki bana naina khidre ado soidana khoi pharmacy ya Manipur gi oin bagi context ta akhoi program ama sinjarake jilli bi asana habirai congratulations matam chupada miyamgi seba tawbada chokthaba naidaba mapu mana pinabi sanu yaifare haina ibirai Tagachari yaifare Da Milan Elangbamna ibirai ngasigi topic sigadi mari khajiki nainaba watlamba su yai Churachandpurdagi yengjarakpani haiding ngasagi pharmacy gi comment to dani aduna ngasigi topic sini yamna chumi haibiri do khoi pharmacy gi soidana khoi pukacharake adomna topic se khangat pirau people of Manipur se aigi nachade finding the voice na akoi people of Manipur se akoi myam se kari tawba yai kari tawnari akoi inspire tawminasi khangminasi habagi program ni akoi na hapaktaba topic oiragadi soidana ibirau aduga person su nominate tawbirau aina
Ibomcha si personally khangna jabana chade magi potsina akhoi gi Manipur gi umbrella finding the voice da challa kanda akhoi myam se khangmin na bani haina thamjage my bambane shorina ibirai lakningdra inakta from a different group. Okay, so group amadagi ibirakpani batch icon yamna nungai kre tabada yamna nungai kre tabada haiba oigedaba male ide akoi gi show se Singhajit ningthau jamna Manipur gi Laining nat kala puari gi liklam ba khungul liduna iramdambu si baga kunana iramdamgi khut haibasingbu yokhat tuna iramdamgi senmitlonbu chakhatnaba hotnabibagi hainangai leitana thagachari tumgi punsida hena mai pakpo oibiyu haina ibirai yamna nungsiba comment ni thagachari ai pita ke taw yamna nungsiba comment ne hadbi akhoi gi yamna phasaraba pot si puthora kanda akhoina akhoi desu yamna nungai ba pukpa aduga akhoina gift ama piba kanda mi gi leidraga so akhoi gi pot si leiraga wari oina gift haise akhoi adum pining banega natra akhoi na mi ma kanda gift piba dagi mana tawbata adum pining ba pot ne ado akhoi gi phasaraba pot mayam si semkatlagadi masina akhoi gi space haiba tareko world space conversation space content space aduda natana akhoi gi art and craft da khut leiraba akhoi puthokpirak pot se mana kanano mana sembiri ne ba masi nungdang da tum da kai masi kitang pai gada as masi phajadra na artist yam creative oi ba mi sing se ai sana su dum magi post adrang kai pithor oi doi ne ba mane adagi post adraga demo han basi yauri bane ba aduna yamna changi basi pot ama puthorappa kanda yamna laina puthorappa nate magi energy magi wakhandon yam changi bani aduna siba idea sina akoi mayam singa sigi sida tingchan haldi haina thamjake yamna nungairi comment sing si ado ai thuna pathokjarage akhoi gi matam sisu loisinjarae Ibomcha su phambada khara waramani sabasu khara saramda male Yumkhaibam lalaka na yamba na yaipare haina ibirai swami sapam na su yamba na yaipare haibirai sana yanba janabam na su thamsap ibirai swami sapam na thanks for learning the voice haina ibirai matang asida akhoi gi comment lokhatjabasi loijerage aduga akhoi gi yengbiriba punamakpu khulumjari akhoina akhoi gi sumaina kanano mana kanoma puthorokpada akhoina thagat minaba ngasigi Ibomcha na akhoi gi show si yaurakanda adomgi comment na soidana encouragement aina taurise I have a purpose I have a mission haina soina na khalalamgani haina khali ai isamakta Nasagi comment si pabada tu kumba adagi puning si bagi feeling si pawi aduna akhoi mayam si punjhala kanda positive si the focus tawraga kamaina akhoi senthok hel khathan jige kamaina akhoi si pot se akhoi gi oibu pot se hen khathan jige aduga akhoi mayam sina kamaina support tawna sige akhoi gi own capacity da adu hairaga program si loisin janaba tawjarage aduga Ibomcha da last ki oina message natragana hainingba wa matang haibi hoi ai aroi bana wa ka haijage haidi haibagi di loi jakre sengna habda ko aduga aroi boina asugum laba yam chawro platform amada masagi world gi mafam khudi makti gi yeng mata uraga dawa sumagi program yamna magul lera suma program am finding the voice ama puthopiduna iche singna masagi finding the voice team na
the people of Manipur team na puthokpi base aduki matik yamna haraujai ayuma kaya kaya iramdam sida leiri makhoi busu tasengna saktak bagi tanjamam loina bihaningi tasengna harabada sidagi hena chawba saktak pa yaba program kaya ma puthokpiro tung koina su sangna punsibigo aduga mayam gi seba su fazana tawbungamba mapuna pinabi be oisino ena haijage hainingali tena thagachari finding the voice team bo yamna nungaijai thagachari aduga akhoi mayam punna positive content na thalansi akhoi mayam kamaina paisa tan sige akhoi gi product sina thalansi aduga akhoi na paisa tan base it is important for the economy aduga focus se som da lagadi akhoi na hujiki drug ki problem lairiba adagi unemployment lairi se akhoi na smaina tawjaba yana paisa pidana akhoi na thabak ama akhoi na tawjara kanda akhoi hingba ngamba yai haibasi masigumba utpani hairaga akhoi yingbiriba pumnamakta asi khurumjari aduga akhoi gi show sina adom masidi kanano mana tabada kanagani masidi akhoi myam taminasi akhoi myam khaminasi kanano na uragadi price ama pibada atagi midagi pochen ragasu akhoi gi oiba pochi piragadi phadani haibadu akhoi social media gi power si season minna si aduna share tawbiyu aduga akhoi gi program sida aina akhoi gi team na cover tawdaba yauragasu soidana haibirau adomgi program ni adomgi platform ni hairaga asigi program jinjara ki khurumjari me apno